Masagi Chahi Kunipanrom Surabi, Mou Naha ama, Tha asigi mapanda Yumdagi Thokhibadagi Thiba Khangdana Mangkhre haina, Kumbi Police Station Officer Incharge na thadorakpa cherol amana khanghallakli. Cherol asina hai Thiba Khangdana Lady Mou Naha adude. Ningthauzam Chandon Pokpidagi, Ningthauzam Roman Maitegi Loina Be, Ningthauzam Be Malay Mane, Mahak Tha asigi mapangi numitung bambajong pung arirom tabada Yumdagi Thokhibadagi hanjilaktabade. Mahaki mobile number aduda Mapuroibana call taubada su switch off lekre Thiba Khangdana Lady Be Malema fit mariga inchi tara wangi puchu ngaube masam puraga sange mamai kwedai nai Mahak na Yumdagi Thokhiba matamda asangba machugi fanek ama setke angangba machugi furit ama litke aduga brown machugi chapal ama tongki haire Mahak pu kanagumbana thengnarabadi Kumbi Police Station ki contact number 9612784468 natraga 8732008454 natragana Mapuroibagi number 9362273856 da pau pibirau haina su cherol asina makha tan apel cherokle